asokpasingi fibam Chief Minister N Biren chatuna yengsinkhre ngarang lilong na thokiba thodu adu kanglup ani gi marakta thokiba thodok nate miyam social media da lana paw sandokpidana ba maike kya dagi fongdok narakli Wai amasung waste paper na maital semduna environment kannaba ningthokongdagi marxist moyang themna hotna hauri Lunena Japan da passenger popa aircraft amaga coast guard aircraft amaga thingjinnabada manga sire mapungaba paw miyam da pizari ngasi ahing nongalamdaida kuki khulai paiba kuki militant singna bom amadi nongmai kapsan lakpada security personnel tare sopagi manungda BSF ahum yauri ani amadi yam kanna fibam ludabana maram oraga infalda purakidre manga amadi ngasi ayuk moredagi helicopter da January.2024 international airport infal tamna puraktuna rims ta laikanari hari soklaba security personnel sing adudi maibam thoiba chahi kunthani thoi apokpa maibam rabi yaripok top chingthak CH Herojit Chahi Kuntra Nipan Apokpa CH Bira Kodompokpi Mangsa Tabam Prem Kumar Chahi Kuntra Manga Apokpa M Token Luang Sangbam Kamai Gahenlung Sahi Nifu Apokpa Kamai Mazafa Ragailong Amadi Ravinder Singh Sahi Nifu Nipan Apokpa J Singh Badra Rastani Thogdo Adu Thokle Hek Tabaga Rimsta Manipurgi Chief Amadi BJP Manipur State President A Sardar Lakna Yengsin Kiba Atuda Chief Minister Nongthombam Biren Hai Moreda Thokliba Thogdo Asi Khulai Matik Chana Paiba Kuki militant Singna Landarak Padagi Security Personnel Sing Asopa Nangkre Soklaba Security Personnel Singi Imung Manungi Awabada Mating Pangani Lonena Moreda Ahenba Security Forcing Thajin Naba Sem Sabasulori Atuba Matamda Thajin Lagani Hainaso Fongdok Lamki Two days back, 2 were killed and 4 were injured. Not fully confirmed, but reliable source say. The mercenary from the Myanmar side, PNAB, have involvement of their involvement. Their involvement is highly, possible. Okay. Don't you think that it's a high time for the state government to approach the central government? No, we are in touch with the ministry, the central government. Whatever doing and whatever going on in the More and the other part of the state area is with the consent and with the approval of the central government. Amalumda ngarang lilong da thokiba thaudo atuda soklaba miyuising laying bada changba senpham sing Manipur lengak na puthoklagani haina Chief Minister N Biren na fongdokre ngasi Raj Medicity da leiba asokpasing yengsiladuna Chief Minister makha taraduna hai kanaguma singna lobu khutta paibiganu henjilaklabadi government na yengduna leiroi center na afspa fawa thamjilakpasu yai ngarang thaudo adugi daita lobu khutta pariba singna pugadabani lamdam masida haujik thengnariba tanfam asi aruba tanfamni Manipur thukaning basingna khulai pairaga landarakli bani haujiksu Moreda landarakpadagi Manipur police ki miyoi kaya asopan nangduna leiribasi tanfam asida yengnabasing thengnabagi mahutta aikoi maselgi marakta onchinduna lobu khutta paiga miyam fuba hatpa taroklibasi karigino khangdre makha tan chatharaklabadi lenga asna yengduna leiroi sarkar asna tangai fadna thabak taroklabadi makhoi warogani hainasu fongdokhi Yengna budu thengna seba yengna ba kanano idu masa khang kan yengna budu thengna seba yengna budu ka thengna bagi mahuta ikoi machine sidai da thengna dana so tawgana masidai da hero sadana film kapagi type tawr kanda Manipur kalloy ko Manipur kalloy Manipur kanjerdi katak ya chi kana manung do wari sar kanda planning yauna kanda madu strategy ya kanda madu ki akoi group sema kanda team sema kanda madu thengna kanda Manipur kangedabne ba I highly upset way
Moreda kuki khulai paibasingna haukiba pung 94 gi manung asida security force singda bom yauna apaba makhalgi nongmising sizinaduna akanba mawongda landarakpa leptri ngasisu morigi akoibada kuki khulai paibasingna security personnel singda maruoina state force commando IRB da nongmai kapsinduna akanba mawongda ambush chathaduna commando personnel manga amadi VSF ahum aso apan nangkre asopasing Imphal yauna helicopter da purakre amaromda thajaba yaba paugi source amagi matung ina kuki khulai paibasingna ngasi security force singda landarakhiba aduda security force na khut hanbada kuki khulai paiba mioi nipan sire loinena kaya amana asopan nanglamba yai hairi soklaba kuki khulai paibasing adu moregi border romda pukri hairi Ore. Oi. Cover. Vale. Parang balik, Pak. Jatuh. Halo guys. Mana? Anu lah kamu deh. Cita ibu. Anu lah ke dia. Halo guys. Siap. Jangan. Sudah. Kamu. Apa? Bodoh. Umpi kat deh teh. Haudik thokliba kanglupki irang asna maram oiraga moredagi lanjenarakna wangjing lamding higher secondary school relief camp da changjafom loduna leiba moregi inmate singna senduna ngasi ayuk anganbada rally chatki Indo Myanmar border town moreda mathau tawduna leiba state force singda amadi center ki security force singda kuki narco terrorist singna ambush tawduna asopang nanghankhiba asida akanba mawongda yaningdaba phongtokpaga lonena wangjinggi akoibada protest rally ama chatki protest rally khongchut aduda state government na moregi praja karamba matamda moreda halanbigani moreda ahenbe force matik chana thambiu manipur state force ta kot thaba yaningde kuki gisu lothokadabani we want peace and harmony in our manipur state haibini jingba play card kaya paiduna sakhi loinena manipur gi ngamkhai kaiba yaroi athuba matamda more iramda halhanbiu moreda ahenbe state force thajinbiu long live manipur haibini jingba kolau kya su lauki state force moreda ahenbe state force Chatliba chahi asigi chahi hauba numit ngarang Thobal district ki Lilong Chingjau da thokiba mioi mari lekhidaba thaudo amadi Kakching district ki Tezpur mayai lekai dagi mioi ama lekhidabagi thaudo adubu Thobal and Kakching district apun balop takdana thamoi shokna kandem tawi lekhidraba singi imung manung gi awabada saru yazari haina takdagi convener Jotin Waikhomna phongdorakli ngasi Kakching da pangthuba pangmising unaba amada Jotin Waikhomna makhata na phongdorakpada ngarang Lilong Chingjau da thokiba thaudo adu maitai amadi maitai pangal anigi marakta thokpa thaudok nate maram asina hairiba thaudo asida miyamna communal thoknaba mawongda tonga sandokpi ganu pau ama lakpada karino kanano haibadu hana filter tawbiu asengba achumba khangdringaida social media da share tawba upload tawba amadi forward tawba asi tawbiganu thokiba thaudo aduda Lilonggi maitai pangal ichi inausing amadi khulonana lairiba maitai ichi inausingna wakhal fathabiduna pamdaba thaudosing thokhan Bikhidabagidamak Takdalgi Maikaidagi Thagat Phongdokjari Loinena Kakching district ki Tezpurgi misi asisu yamna laibak thiba thaudok amani chatliba chahi lisingani koimari asida lamdam asida
Saukhatpa tangdu leitaba lamdam ama puraknaba miyamna amadi tagdalna laujariba asigi mayokta maram chadana kanagumba miyoi kharana lobu makhutta paibugum phaba punba hatpa ransom tanba kaya tawriba asi chahi lisingani kunmari lakpadagi lepiu praja ama oina India gi citizen ama oina aikoina authority natana seki authority sabagi thabak asi tawrogumsi aikoi asengba citizen ama oina hingminasi haina appeal tawki शांति लेब तंगदु लेता बम पुरकनबा ना हाइदन तगदालगी कोइ प्रजा मियामना लाउजरीबा खंजरी वखल सिगी मायोक्ता कोइ मरम जादना एसोसिएशन नत्र कनागो मियोइ खरना लोब मखुत पाइबगी मोंगदा मिबु फाबा पुनबा हाटबा रेंसम तानबा असिन सिंग कया तोबो सिंगसे 2024 असि लाकपदगी कोइ मयाम सिंगसे लेपिरु अमो कोइ हौजिक कोइ प्रजा अमो ओइना इंडियन सिटीजन अमो ओइना कोइना authority sabagi thaba se koi tawrugumsi koi asyangba citizen ama oina koi minasi habi tagdal gi maki digi koi singu thank you Lilong Singjauda ngarang numdang thokiba misi minagi thaudu adu kanglupki irang nate kanagumba amatana kanglupki irang thoknaba amadi leiba kaigadaba aran wafum sing sandokpiganu haina peace committee wangkai kendragi maikaidagi miyamda appeal tawrakli hiramasiga mai lenana ngasi nungthil Imphal East ke soibam leikai wangkai khunauda leiba citizen club ta wangkai kendrada leiriba furup kayagi mihuchingna semkiba Peace committee wangkai kendragi mihuching yauna paumi unabada saruk yakiba maitei pangal council president Haji Arafat na ngarang thokiba thaudu asi yamna laibak thiba thauduk amani thaudu asi da chenaba miyoi sing lengang na athubada phadna cherak pifam thoi thauduk asi thokrabasu maitei amadi pangal furup ani gi marakta lana longna khiba yaba wafam sing sandokpa thingnaba amadi irang thoktanaba lekai da leiriba club amadi loop khuding makna honabiu wangkai asigi oinadi ngarang numidang athengba fawa emergency meeting ama ACS gi manungda leiriba maitei amadi pangal lucingba singi oiba mifam phamba laikre maram aduna fruit maselgi marakta lana chatnakiba yaba wafam amata miyam sandokpiganu maitei amadi fangal hariba fruit ani asi I mari punduna matam kayadagi nungsi chanana lairakpani kuki singna landarakuna manipur mase tana bohonarakli baludaba tanja asida leiminariba fruit sing amata oina punchinduna apunbagi saktam ngakminaduna thengnaminasi haiki pangan ki len haina khaido ba teli nepali adu yaroi punna himinaga to uni punna himinari basida lamma se manipur gi identity kai bia ba manipur gi saktam kai bia ba punna baksing ne reside akoi punna akoi jati khundam ne ba akoi manipur kai bia ne ha khullo do thaminraga akoi na mase yan thenraga manipur asi as a citizen manipur gi rightful amoina manipur gi saktam kandaba yade haibo wakhal do Maitei Pangal Council ki Manipur de kisu thamjari loi noina atopa koi Pangal ga koi Maitei ga amuk tong tara ga de triangular force hoina torga masigi put thoner kana awana tara ga de lewa si hoina mangjabla ka da maram hoina koi na madumba kai ni panda unwanted student thokna ba idam da koi na si sunna ba koi media gi isli na usin se ko ga koi na press meeting se ko Ngarang Lilong Singjauda thokiba laibak thiba thaudo adugi matangda sedo club ta nongpok sayang apun belupna thaudang lauduna yaripokta lariba club singi oiba mifam ama pangthokre ngasigi mifam aduda nongpok sayang apun belup ki president Anand Laisram na fongdokibada ngarang gi thaudo adugi matangda kanagumba singna communal oiba wafom sing social media singda sandokpiganu loinana kanagumba singna social media communal oiba wafom sing thakalakpa thengnarabadi club singna akanba miyeng sangani amadi thaudok asigi matangda government na athubada achum aran thidokpiu amadi hawjik leiriba manipur gi tangdu leitadana leiriba fiba masida miyamna pukning fathana leibiduna santi purakpada miyam pumna makna mateng pangbiu haiki ngasigi mifam aduda NSAL gi advisor Nongmaitim Subhasandra secretary Longjam Dijen executive member Milam S Bobichan Longjam amadi yaripokta leiriba club singi mihu sing saruk yaki Manipurda tangdu leita dava phibam ama leiringai cheraksida ngarang ikhang khanguduna lilongi mafam amada miyoi khara hatlaga miyoi kharna sokhan khibagi thaudu
यामना लाइबक थीबनी थोखनिंगदबा थौदो असि थोख्रबसु मखाताना कम्युनिटी अनिगी मरता असिगुंबा थौदो असि थोक्तनबा होटनमिनसी हाइना यूथ फॉर सोशल एक्शन बिष्णुपुर के एडवाइजर आर.के. सखीतोंबिना फोंदोक्रे ngasi बिष्णुपुर डिस्ट्रिक्ट की मनुंग चनबा थमनापोकपिदा लेबा एल मनी मेमोरियल कॉन्फ्रेंस हॉल दा पांगथोखिबा पाउंसिंग उनबा अदुदा आर.के. सखीतोंबिना मखाताना फोंदोखिबदा अइखोय पुमनमकना नुंगाइतबा पेंदबा कया लेनरगसु कम्युनिटी अनिगी मरक्ता थोखनिंगदबा थौदो अमुक हन्ना थोरक्तनबा मियामना पुकनिंग फाथबियु लमदम असिदा लरिबा मणिपुर बु नुंसिबिरिबा इचिल इनाव ख्वाइ पुमनमकना जाति बिजाति खादना अचुंबा अमुक्तंग थिदोकमिनदुना अरानबा तौबसिंग दंदी पीनबा होटनसी मणिपुर की चीफ मिनिस्टर नसु थौदो असिगी मतंगदा अचुंबा थिदोकलगा अरानबा तौबसिंग अकनबे एक्शन लखोत्कनी हाइकिबा लेख्रे अदुना जाति अनिमक पुकनिंग फाथदुना लेमिनसी हाइकी अलगा ये खरना सोबगी थौदो असिदा अखोय पुनमक यामना नुंगाइनद्रे अदुबु असिगुंबा थौदो थोखरिबा थोअनंद थौदो से थोखरबसु अखोयना असि प्रेस कॉन्फ्रेंस मा यूथ फॉर सोशल एक्शन बिशेपुरना प्रेस कॉन्फ्रेंस मा तौजबगी मरोब मरमदी हाइबा थोखरिबा थौदो असिदा अखोय पुनमकना पेंदबा नुंगाइतबा यामा लेनरगसु अखोय कम्युनिटी अनिगी मरक्ता कइगुंबा थोअनंदबा थौदो अममुक थोरक्तनबगी दमक्ता मयामदा पुनिंग फादबियो हाइबा मफमसी इजनबगीदमक्ता सिगुंबा प्रेस कॉन्फ्रेंस से तौजबनी पाउ इन्फॉर्मदुदा यूथ फॉर सोशल एक्शन बिष्णुपुर के सेक्रेटरी लमाबम पियो बट्टा एडवाइजर सनसम रेबिकासु सरुक याखी लिलोंग चिंजाउदा ngarang thokiba sakhangdabasingna nongmekapagi thaudo amada micham miyoi marigi punsilongkhiba amadi miyoi taruk rombuna asopa nanghankiba thaudo adubu mitei tribe union na akalma mongda yaningdaba fongdorokli hojik oriba thanipal helaklaba kangkhong saiduna misi mina amadi awa anana pik thalaba matam asida asigumba thaudok amamuk tholokpa haibasi yamna laibak thibani pamdaba misi mina gi thaudo adu jengna kangluk ani gi marakta thokpa thaudo amanate lanjau ama loidringeda lan amamuk thongumsi haina Maitai Tribe Union के सेक्रेटरी एडमिनिस्ट्रेशन थादोरपा चेरल अमदा फोंगदोरकली चेरलसना मखा तारिबदी मिसी मिना के थौदो अदु थोखरबा मतुंगदा कनागुंबा मियोय खरना कंगलुप अनि गी मरक्ता थोकपा थौदोक ओइना लाना लौनरबा यावरबसु मैतै पांगल अमदी मैतै सिंगी वखल तारबा सिविल सोसाइटी ऑर्गेनाइजेशन सिंग अमदी मियामना अचौबा थौदांग लौबिदुना पामदबा थौदोक सिंग अमता थोहन खिदबा सिगिदमक MTU ना मियामबु तौबिमल खंबा उच्चरी थोकलिबा थौदो अदुगी मतंगदा कांगलुप अनिमकी कनागुंबा मियोसिंगना सोशल मीडिया प्लेटफॉर्म सिंगदा युमफम यावदबा नाकल अमतगी ओइबा पाउसिंग संदोकलोइदबनी अरानबा युमफम यावदबा पाउसिंग अवाय खुम तंगदुना ngang bidana amana amagi pukning sokpa yaba wahai video photo thagatpagi thabaksu nakal animangna tawbiganu hainasu MTU gi maikidagi appeal tarokli ngarang lilong da thokiba laibak thiba thaudo amada miyoi mari lekhidaba amadi miyoi kaya amana asopa nangan khiba thaudo pu 10 political party na ngasi BT road ta leiba congress baban da awa phongdopagi thorom ama pangthokre awa phongdopagi thorom aduda mailenena manipur pradesh congress committee MPCC gi president kaisa megachandran hai anauba chahi lakpa sida yaifa nunga yaifa ba paujel kaya pinagadaba matamasida ngasi numit nini humni asigi manungda manipurda thogoningdaba thaudo kaya tholakle ngarang ikhangkhang hauduna lilongda laibak thiba thaudo amada laikhidraba singi mafamda awaw phongdokchari asigumba thaudo asi makhatana amuk hanna thoknaba manipur lengak nasinbiu manipurda mahausadagi punna khunda nariba maitei amadi maitei pangalgi marakta thokliba thaudo asina nungsinadabagi machak hunnaba kana amatana sinbiganu thaudo asigi achum aran athubu matamda lengakna puthokpiu hainasu phongdokki थबक एक्टिविटी से सुलेप लेप्तना लेबसे मसी सरकारना करी खनबिरी बगे अदगी मोरे की थौदोक्सिसु अदुम लेप्तना थोई अदुना मसी सरकार की तौरिबा थबक थोरम से लोइन ऑर्डर से मसी अदुम यामना साथीना सोखरम से मसी हाइगे दबा हंगदबा कोइना इकाई बा यावरे सरकार सिना करी लखत बिबगे हाइबसी अखोइना खंगबंगमदे प्रजाना खंगबंगमदे न्यू ईयर लापसिददी थोइबा थौदो वाथोक मयाम सिंसे लोइसनाबा मुतंग सरकारना हेना अकनब मेजर्स लौखलगदी याम फगनी हाइना खंजै
ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯑꯁꯦꯅ ꯌꯥꯎꯈꯤꯕꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤ RPFꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯗ꯭ꯔꯒꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯊꯦꯡꯅꯅꯕ RPFꯅ ꯏꯪ ꯀꯨꯝꯖꯥ 1949ꯒꯤ ꯖꯨꯂꯥꯏ 8ꯇ ꯁꯦꯝꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯂꯣꯝ ꯇꯥꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯁꯨꯡ ꯂꯨꯞꯅ ꯃꯃꯥꯡꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕ MD ꯍꯁꯟ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕ MD ꯍꯕꯤꯕꯨꯔꯒꯤ ꯃꯆꯥ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯃꯇꯣꯟ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂꯒ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯆꯪꯂꯛꯇꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯐꯥꯔꯕ ꯃꯤ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯁ꯭ꯇꯥꯐ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ RPFꯀꯤ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯗꯕ ꯍꯥꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 1992ꯒꯤ ꯑꯥꯒꯁꯠ 12ꯗ ꯂꯤꯂꯣꯡꯗ ꯂꯨꯞꯀꯤ ꯃꯔꯨꯞꯁꯤꯡ ꯐꯥꯗꯨꯅ ꯐꯨꯔꯛꯄꯗ ꯃꯔꯨꯞ ꯈꯔ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯂꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯞꯀꯤ ꯄꯣꯂꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯛꯄ ꯑꯗꯨꯗ ꯈꯨꯠ ꯐꯥꯎꯕ ꯍꯟꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗ ꯗꯤꯐꯦꯟꯁꯤꯚ ꯃꯦꯖꯔꯁ ꯂꯧꯅꯕ ꯂꯨꯞꯀꯤ ꯑꯣꯏꯅ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯔꯗꯔ SO ꯑꯃ ꯊꯝꯈꯤ꯫ SO ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯖꯅꯨꯋꯥꯔꯤ 1ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯤꯂꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯡꯂꯛꯄ ꯖꯤꯞꯁꯤꯁꯤꯡ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯩꯅ ꯆꯥꯛꯄ ꯃꯇꯝꯗ ꯖꯤꯞꯁꯤꯗ ꯌꯥꯎꯕ ꯅꯣꯡꯃꯩ ꯃꯔꯨ 40mm ꯒ꯭ꯔꯦꯅꯦꯗ ꯑꯃꯗꯤ 60mm ꯃꯣꯇꯣꯔ ꯁꯦꯜꯁꯤꯡꯗꯨ ꯄꯣꯈꯥꯏꯈꯤ꯫ MD ꯍꯁꯟ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯗ RPFꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ RPFꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯄꯗ ꯃꯔꯤ ꯂꯩꯈꯤꯗ꯭ꯔꯦ꯫ 14ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯂꯩꯕ MD ꯍꯁꯟ ꯃꯀꯛꯃꯌꯨꯝ ꯆꯍꯤ 23 ꯑꯄꯣꯛꯄ MD ꯍꯕꯤꯕꯨꯔ ꯔꯍꯃꯟꯒꯤ ꯌꯨꯝꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯊꯣꯛꯅꯔꯛꯄꯗ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯀꯌꯥ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈ꯭ꯔꯦ꯫ ꯑꯟꯖꯨꯃꯥꯟ ꯏꯁꯥꯂꯥ-ꯏ ꯃꯨꯁꯥꯔꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯧꯂꯥꯅꯥ ꯀꯌꯥꯃꯨꯗꯤꯟꯅ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ KU CMAꯒꯤ VP ꯑꯉꯣꯝꯆꯥ ꯃꯩꯅꯧ, IPA ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯃꯅꯤꯍꯥꯔ, ꯀꯣꯀꯣꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ, ꯑꯟꯖꯨꯃꯥꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯍꯕꯤꯕꯨꯜꯂꯥ, UMPCꯒꯤ ꯑꯦꯗꯚꯥꯏꯖꯔ ꯏꯁꯂꯥꯝ ꯃꯀꯛꯆꯥ, ꯑꯦꯗꯚꯣꯀꯦꯠ ꯔꯕꯤ ꯈꯥꯟ, ꯑꯦꯗꯚꯣꯀꯦꯠ ꯖꯀꯤꯔ, ꯇꯛꯗꯥꯜꯒꯤ Y ꯕꯩꯒꯆꯟꯗ꯭ꯔ, ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯁꯥꯡ ꯀꯁꯥꯔꯅꯆꯤꯡꯕ ꯃꯁꯛ ꯅꯥꯏꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ MD ꯍꯁꯟ ꯃꯀꯛꯃꯌꯨꯝꯒꯤ ꯂꯣꯏꯅꯕꯤꯒ ꯎꯅꯔꯨꯕꯒꯤ ꯄꯥꯎ ꯇꯝꯂꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇꯟꯖꯤꯝ-ꯏ-ꯏꯟꯁꯥꯐꯀꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯏꯁꯥꯂꯨꯗꯤꯟ ꯈꯨꯔꯥꯅ ꯍꯥꯏ ꯃꯄꯨꯔꯣꯏꯕ ꯍꯁꯟꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯅꯕ ꯊꯣꯔꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯀꯃꯥꯟꯗꯣꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ 24-25ꯔꯣꯝꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯆꯝꯅ ꯊꯣꯡ ꯍꯥꯡꯈꯤ꯫ ꯊꯣꯡ ꯍꯥꯡꯕꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯨꯝꯒꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯕꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯕ ꯊꯣꯔꯛꯄꯅꯤ, ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯔꯝꯕꯅꯤ, ꯊꯤꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯍꯁꯟꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯊꯨꯕꯗ ꯄꯨꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤꯗ ꯂꯦꯕꯔ ꯑꯣꯏꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯅꯔꯛꯇꯨꯅ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯅ ꯂꯝꯕꯤꯗ ꯌꯦꯡꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯤꯑꯣꯏ 4 ꯁꯤꯔꯦ, 14 ꯁꯣꯛꯂꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯅꯠꯇꯅ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯃꯈꯣꯏꯗ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯂꯩ, ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯗ꯭ꯔꯒ ꯌꯣꯟꯕꯒꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯥꯡꯕꯤꯔꯤꯕ ꯑꯗꯨꯕꯨꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯗ꯭ꯔꯒ ꯌꯣꯟꯕꯁꯨ ꯂꯩꯇꯦ, ꯗ꯭ꯔꯒꯀ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇꯗ ꯂꯩꯅꯗꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯍꯁꯟꯒꯤ ꯂꯣꯏꯅꯕꯤꯅ ꯑꯁꯨꯝꯅꯁꯨ
Sakhangdabasing aduna changlakpa matamda yumgi thong thongnau upu pumnamak thugai upuda thamba sen oina lupa lak ani sana mohor ahum mari pukre haibadi khangawi haina Islaudina PAODAM ki Islaudina hai lamdam asida thokliba tangdu leita daba phibam asida chahi hobagi harau tayamba dusu tawroi si haina tawdana lainari ngai talak asida anoba chahi gi anoba numit asida asigumba micham miyambu karisu leitana nongmai pai haiduna mihat mipun chatharamba thabak churaga halakpa miyu ani yauna mari sikiba amadi taramarina asopa nangankiba asi akanba mongda kandem tawi Thaudo asi lana chatkhidanaba lamdam asigi CSO sing CM Minister MA sing amadi social worker kayana hotnakhiba amadi miyamda matam chana appeal tawkhiba aduna maram oiraga thaudo adu ingthakhibani masigi damakta su thagatpa phongdokjari thaudo adubu social media gi khuthangda lana sandoktuna thaudo thokhaningdaba thaudo Tholaknaba sinkhiba miyosing adusu matik chaba chayak pigadabani thaudo asida mara leiba miyosing matik chaba angi oiba chayak phangangani haina thamkhiba CM amadi mailenaba singda thamki mara leiba sing matik chaba chayak phanghanbada khundaminaiba aikhoi masil amata oina thodang lawminasi lonena lamdam asida nungsi chanana amata oina hingminariba amadi lamdam asigi integrity bungakna thaminabada aikhoi masin amata oina lepminasi haiba wafamsu mahakna phongdokki ngasigi mifamna lokiba warepsing adugi manungda thaudo adu chenabasing CM na pikhiba thajaba duga makhada pung nifunipangi manungda fatna dandi piu case asi chap chana thigatnaba NI da sinagadabani thaudo sigi matangda achumba langla langjin thijinaba maileinaba authority da takshinaba JSC amasemba amadi CM liba JSC gi mamingna JSC against mass killing and brutal act at Lilong Chingjao on the 1st January 2024 thonba Lilongi khungang singda anti-social oiba miyoi singda leipak ningba lup singna warak watem ningba amadi tengbang lawin ningba matamda lekagi club organization singi lusingba sing amadi elected member singda pau piraga thabuk lokhatpa haiba wafam sing yauri committee ama semba makhatang darkar le puna makhoi ga faunaraga adugi PSC ma ikoi puna seminasi loina aikoi manipur da leiriba civil society organization manipur gi miyam puna makki aikoi hanada gi suleptur laiba aikoi lebak miyam gi unity amsung integrity kai dana ba aikoi puna makna honara ibado madu kai loisi madu gi damakta aikoi lepi haidana ngasi joikoi lepin na bagi ware plosi loina manipur miyam puna mak haudana masigum laba tamthiba thogok thokhalliba adugum miyoi singdo dandi piu haibase manipur miyam hauna lawi Bangalore leba head office oiba Art of Living gi Manipur chapter amasung Kaksing Kendri MLA Mayanamam Rameso na punna ngarang Kaksing area da leba relief camp taruta ningtham thagi arumba Firol Khudol tamkre Art of Living Manipur gi kangbu na Kalyan Ashram Kaksing Yumbi Macha High School Kaksing Wari Kongoi Community Hall Kha Manipur College Kaksing All S Home Kaksing amasung Indoor Stadium Kaksing gi relief camp sing da leba angang singda fruit athaba jogging start yenthoki aduga relief camp sing asida MLA Mayanamam Ramesona blanket tara khudol tamki Art of Living Manipur gi thomi Rajak Rahmanna Fongdorakpada International Organization ama oriba Art of Living na anoba yakai spread the warm haiba sigi makhada Manipur gi tongan ba afom singda hangliba relief camp singda ningtham thagi fee athaba khudol tamduna lakpani madugi makha chatharakpa oina Kaksing gi relief camp singda mateng pangbani Hojik fawda relief camp kunmanga da mateng pangkhre mateng asi pangbaga lonena relief camp da leibasingna luna na amadi haksang sajel tautna na da yektinaba honasi haibagi paujesu sandoki haiki Nongpok Sikmai Deleba Nongpok Ningtho Apanbada Chahi Khudingi Irat Thongni Bagom Chahi Asigi Oinasu Universal Friendship Organization na Senduna Chahi Hauba Numita Chaklen Galunana Thongni Thoram Pangthokre Thoromaduda UFO gi member amadi miyam na saruk yakibaga lunana Haujiki Oriba Maitrabaki Sarang Nariba Thaudok Singbusu Ing Chikpa Puroknaba Ira Thongni Thoram Pangthokladuna Thongniki ngasi nungthil pung ahum makhairom tarakpada laikhidraba ningombam James Bond gi JSC ga CM gi Bangloda Sekmai Kendro gi Social Welfare gi Minister Haikam Dingoga unaduna wari sanabatuda JSC gi maikidagi pointer yawba memorandum ama CM da pisinki memorandum pisinki batuda yawkiba JSC adugi member Basanta Nahai Koki militant singna nongmai
ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯍꯟꯕ ꯀꯗꯥꯡꯕꯟꯗꯒꯤ ꯂꯩꯃꯈꯣꯡ ꯇꯥꯕ ꯆꯤꯡꯁꯥꯡꯁꯤꯡꯗ ꯆꯥꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯕꯪꯀꯔ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯀꯗꯥꯡꯕꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯄꯣꯁ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯇꯝꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯄꯥꯎ ꯁꯨꯃꯥꯏꯅ ꯆꯠꯊꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏ ꯇꯝꯖꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯦꯛꯁꯟ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯝ ꯌꯦꯡꯖꯩ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ ꯂꯧꯕꯒꯤ ꯁꯤꯃ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯃꯤ 13 ꯈꯛꯇ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯄꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤꯅ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯊꯧꯕ ꯑꯣꯏꯅ ꯂꯩꯈꯤꯗꯕꯅꯤ나 ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯣꯞꯇ ꯀꯨꯏꯅ ꯂꯩꯍꯟꯕꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯖꯗꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤꯗꯁꯨ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯁꯨꯝ ꯄꯨꯔ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯛ ꯌꯧꯕꯒ ꯈꯟꯅꯖꯔꯒ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯣꯅꯔꯦꯕꯜ CMꯒꯤ ꯄꯤꯔꯛꯏꯕ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯃꯛ ꯍꯥꯏꯕꯗꯗꯤ ꯈꯤꯇꯪ ꯉꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯔꯀꯥꯟꯗ ꯁꯤ ꯊꯝꯖꯒꯦ ꯑꯩ ꯃꯌꯥꯝ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠ 26ꯀꯤ ꯊꯧꯃꯤꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥ 9 ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯐꯨꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯎꯕꯝ ꯅꯥꯎꯆꯥ ꯑꯦꯂꯥꯏꯁ ꯈꯣꯏꯅꯥꯎ ꯆꯍꯤ 35 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯕꯝ ꯃꯅꯤ ꯃꯨꯛꯇꯥ ꯀꯧꯏ ꯇꯦꯖꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯇꯦꯖꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯒꯦꯟꯁ brutal killing of Haubam Naucha and brutal torturing of another 8 person ꯀꯧꯕ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 12 ꯑꯃꯁꯨ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯌꯨꯛ ꯇꯦꯖꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗ ꯇꯦꯖꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ ꯂꯣꯏꯅꯅ JAC ꯋꯥꯉꯥꯡꯂꯣꯏ ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 38ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯛꯆꯤꯡꯗ ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯌꯨꯅꯤꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯎꯕꯝ ꯅꯥꯎꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ AT ꯀꯛꯆꯤꯡ ꯌꯨꯅꯤꯠ 26ꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯝꯈꯤ ꯅꯣꯡꯉꯥꯜꯂꯒ ꯅꯥꯎꯆꯥꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 9 AT ꯃꯅꯥꯛꯇ ꯀꯛꯆꯤꯡꯗ ꯆꯠꯅꯕ ꯍꯥꯏꯈꯤ ꯑꯗꯨꯗ ꯃꯈꯣꯏ ꯈꯛꯇ ꯆꯠꯄꯗ ꯀꯤ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ 3ꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯁꯨꯃꯥ ꯂꯩꯀꯥꯏꯗ ꯂꯩꯕ AT ꯌꯨꯅꯤꯠ 26 ꯐꯥꯎꯕ ꯊꯤꯟꯈꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯇꯨꯡꯗ ꯃꯤꯑꯣꯏ 9ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯊꯝꯂꯝꯂꯒ ꯃꯤꯑꯣꯏ 9 ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕꯅꯤ ꯃꯈꯣꯏ 9 ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕ ꯄꯨꯔꯒ ꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ AT ꯌꯨꯅꯤꯠ 26ꯀꯤ ꯂꯩꯍꯧꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯗ ꯍꯪꯂꯨꯕꯗ ꯂꯣꯏꯔꯦ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ 9 ꯑꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯈꯤ ꯃꯈꯣꯏ 9 ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯄꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯁꯟ ꯆꯥꯔꯒ ATꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯥ ꯃꯅꯨꯡꯗꯁꯨ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯇꯝꯊꯤꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯐꯨꯔꯛꯈꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯎꯕꯝ ꯅꯥꯎꯆꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩ ꯑꯗꯨꯒ ꯑꯇꯩꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤ ꯉꯔꯥꯡ ꯑꯊꯦꯡꯕꯗ ATꯒꯤ ꯆꯦꯔꯦꯜ ꯑꯃꯗ ꯀꯛꯆꯤꯡꯒꯤ ꯃꯤꯁꯤ ꯑꯁꯤ ATꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ATꯒꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤꯕꯅꯣ ATꯕꯨ ꯊꯥꯖꯕꯒꯤ ꯇꯦꯖꯄꯨꯔꯒꯤ ꯀ꯭ꯂꯕ 3ꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯃꯤꯑꯣꯏ 9 ꯑꯁꯤ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ AT ꯌꯨꯅꯤꯠ 26ꯇ ꯊꯤꯟꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒ ATꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯕꯗꯤ AT 26 ꯌꯨꯅꯤꯠ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ AT ꯃꯅꯤꯄꯨꯔꯅ ꯒꯦꯡ ꯈꯨꯠꯄꯨꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ JACꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯇꯤꯝ ꯃꯤ 30-40 ꯑꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯣꯔꯣꯡ ꯉꯥꯟꯕꯅ ꯍꯥꯏꯔꯤꯕ ꯌꯨꯅꯤꯠꯇ ꯂꯩꯔꯝꯃꯤꯕ ꯃꯣꯏꯅ ꯁꯥꯟꯕ ꯒꯦꯡ ꯈꯨꯄꯨꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯔꯥꯝꯕꯥꯏꯗ ꯌꯥꯎꯍꯟꯕꯤꯔꯤꯕꯅꯣ ATꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯁꯣꯂꯨꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯋꯥꯈꯜ
खनबियु लंबी असिदा चंखनबिगनु असिगुंबा अंगांग कया अमा अरामबाईदा यहोलबदी अरामबाईगी मिंचत थीबा हेंगलकनी तेजपुर एरियादा अरामबाई हाइबा अमता चंगबिरगलगनु अखोई इसाना अखोगी खुन ngakjarage asigumba mingchat thigadaba leiragadi lekai asidagi aramba yawba angangsing leiragadi yawbiganu haina phongdorakli wakhal leita bangamdriba angang khaibu adu malami da khongda halaga mangkhoina porakadriba solution asumadu karino matungdaji sumama mapa obiribi singna pi baisa singbu chahi sudiba chahi mesior oidiba matamda achugo lambi da khongdan bache mama mapa jing chu wakhan khaga khambi u changhan biganu arambaida sumaina mathong marang hutaba angang chahi sudiba angang thajin biragadi adi arambaida yamna mingchathiba ma oirakani matungdadi akhogi lekai si iram da thida arambai haba singje amata changbiranu akhoi isa isa na khun ngakjarage Nakalamoromda nausa misi asiga mailena JAC amadi khul lekai miyamna maraleba sing fadna ahak pachirak piu haina ngasi Kaksing police station da thomjilakre tungda JAC amadi imu manungi mioi sing yauna SP Kaksing amadi ate officers singa faminadna wari sanakre wari sanabatu da office ki maikaide police ki maikaidagi maraleba sing fare haiba wafam phongdorakpadagi miyam ki khoisaunaba ado nemthanaki misi asigi matangda hayeng chief minister ga wari sanarba yai hari nakal amaromduna arambai tengolgi koronganba khumanna social media da post torokpagi matung ina lekhidraba nupa amadi magi kangbuna laisabi pakhang achikpada unaba singdu lona video namlaga amadi faraga sel loba amadi nupi macha singdugi number loraga amuk blackmail tawtuna macha gombi singduda kauduna katukaran tawbani adubu AT Kaksing unit ki mioi kharana AT gi ming sijinaraga makhoigi personal interest ta control room amadi headquarter da information amata pidina mioi singdu kauraga yamna tamthiba mongda warakpada gi lekhidabani January sing adu khudakta Kaksing police station da sinakre AT gi oinadi hanadagi su order thokna lairibani madudi kanagumana thabak ama tawbada control room amadi headquarter da information piramdana thabak tawbada thorakpa afafata gi daita masa masana pujagadabani haina maram aduna January sing logi matung inna adum cherak fangjagani masida AT ga hiram amatada marilina de hairi December 26 forward New Delhi da leiba Talkatora Indoor Stadium da pangthokiba Nipan Suba Federation Cup Jit Konedo Championship da saruk yaruba Jit Konedo Association of Manipur gi sanaroi puna humpu saruk yabagi manungda sanaroi 58 na gold medal amadi silver medal loba ngamkre Manipur gi sanaroi sing ngasi Bir Tikendri International Airport Imphal da thungraba matung lamdam adongi miyamna taramna okre opagi tharam aduda Bisnupur Jit Konedo Association ki President Khoirom Lokesor na hai Bisnupur district tagi puna sanaroi kuntare Thaba matamda sanaroi kuntaruna gold medal lorokpa ngamba amadi sanaroi amana silver medal lorokpa ngamba sima district asigi yamna chawthokchaningai ni hainasu phongdoki Aligi Talkatora Indoor Stadium pakhokiba abogi Federation Cup 2023 अखोगी जित कुंदोने चैंपियनशिप ता मणिपुर के प्लेयर ओने पुन्ना अखोई पुन्ना हुंफु थाबनी पुन्ना हुंफुजिगी मनुंगदा अखोई गोल्ड दा 58 लौरपा अदुगा सिल्वर दा अमा अदुगा अखोई याम नुंगाइबा अमना हाइबा सिगी प्लेयर सिं थाबा मतमदा बिष्णुपुर डिस्ट्रिक्ट जित कुनेदो एसोसिएशन ना अतोबा थौदांग लौदुना अखोई चटपनी अदुगा बिष्णुपुर डिस्ट्रिक्ट की अखोई सेक्रेटरी जित कुनेदो एसोसिएशन की सेक्रेटरी सु बिबिबा सुंखाम निंगथेम सिंहा पोस्ट होइनसु लेबिबा मागी मखादा अखोई बिष्णुपुर डिस्ट्रिक्ट की प्लेयर 23 थाबा मतमदा 23 अमना गोल्ड मेडल लौबा अदुगा अखोई अमना सिल्वर मेडल लौपसिदा अखोई पोस्ट सु हानिंगाइ लितना थागतरी मागी मखा Sanaribak Pauchi ki office building amasung multipurpose hall ama Inako School Maitramda inauguration tawbagi tharom ama pangthokre tharom aduda IPR and Health and Family Welfare Minister Dr. Sapam Ranjan Singh, PHED Minister L. Susindro Maitai, Thangmaiban SC MLA KS Joykisan Singh amasung Unako School Group ki Chairman Ingombam Irabantana Maroibam President member Singh oina saruk yaki bagalunena tongan bamasak naiba mioi kyasu saruk yaki
Tharamaduggi manungchana president members singna sanareba pausigi office building amasung multipurpose hall inako school maitrangi inaugural plaque ki maikhum hangdokhi Tharamaduga mailena health minister Ranjan Nahai inako group na ngasi lamdam asida lawriba thaudang asi yamna chawi lebak ama chawkhatpada aikhoina tawriba thabak sing aduda mai onchinduna thabak ningthina tawbagi hainabi leba tangai fadi haina phongdokhi In fact, Sigi areas of the Sigi, school, my friend areas of the major function, Mari Mangar, every function, you have meticulously, you have Pazana, you have Nagilotom, Pantopa, and we do the Tabak of Ganzida, Matam Chapsana Horaga. Especially construction works in the market time frame of the Sapsana, other than say, Highway Gable the Mina. Every post in the within the family, Yunakogi family, Manum, the Luina, as I don't see brick cake and almost Sanga grain, Alduga, Kogi, Sigi, pavement key, and also their own in house production. Kangluki Iran Madam Oiraga, Langelaka, Infal East District, Akampat. Relief camp the Leriba, Mori Amadi, Churchanpuri victims singing Manunda, Tabak Pangdriba, Naha Singidamak, Bangalore Airport, Indigo flight, ground stop, Tabak, Tongnabagi Tabak, Kalaban Primata Amayana, Puna Muite, Nasi Bangalore Gidamak Impal Tadokre, Nona Tabak Kalaba Muite, Adungasi Akampat, Relief camp Asigi Committee Makadagi Makusing Asibu Infal Airport Power Tinbiduna, Punin Tawatki Amadi, Makusing Asibu, Lamjing Biriba, More, Hino Makong, Lekaidagi, Nintausam, Samanana, Fongdokibada, Nasi Makuna Chetliba Tabak Asi, Mapung Oina Infal East DCS, Dioporopan, Achobo Matinkaya, Tobiduna Tabak Asi, Kanbada, Mai Paklak Pani, Masigidamak, Akampat, Relief Committee Amadi, Infal East DCS, Diosing Butagapa, Fongdoki. Me ahumdagi hauraga thokliba irang asida tumba chaba khangdana miyamgi seba tawriba MLA TS Lokeswar bo boycott tawgani hariba adu karamba ground da haribano atubada sengdoktaba taragadi BBS Kundrakpam AC Sagolmang Yumnam Patlo Khewa company amadi Wakongda boycott tawragani haina khulmari asigi mihutchingna fongdokre ngasi Sagolmang multipurpose community hall da pangthokpa pangmi singa unaba amada Youth Golden Club Wakongi advisor Sarangthem Samungau Maitain Hai BBS Kundrakpam Kendragi Wangangloi N Bobina MLA bu boycott tawragani hairakpa asi laibak thibani MLA asi lan asigidamak tumba chaba khangdana hotnaribani MLA asi bu lana allegation tawduna MLA sina haikiba wafam su natana mali haina phongdokpa asi yaningde lali hariba wafam adu athuba matamda proof kaloinana sengdokpirau amadi BVS na boycott tawri hariba wafam adu handokadabani madu natragadi khulmari asida BVS asi boycott tawgani lan asi kamdona mai pakna changchinsigi haina khanasi madugi mahuta aikhoi masel hunnabagi mongda tawba asi toklasi haiki bu man haigi haiba wafam suntaba mali haiba mongda boycott tawgani haiba famasi hariba khunjamari asina sunga yaba ngamloi hariba famasi mahakna haigi hairagana yamna tu matamda BBS ki miyoi singna tu kolonan lali haibagi praman potok piro natragadi sigumlaba mifamaduna mokogi BBS ne MLA si boycott tawgani haiba famada tu matamda hantuk pidagadi sengtok pidagadi nimit mangani gi mungda sing thamo bobina sengtok pidagadi hariba BBS asi khunjamari na konba jaga asasu khunjamari asina boycott tawgani haiba famasi khunja Amarumda Pau Uniform Aduda Saruk Yakibi Sagolmang Mayapaibi Assistant Secretary Sorokaiba Bisorani Nahai MLA TS Lokeswar boycott tawgani haribadu karamba ground da haribano lan asida angamba mateng tawduna kathopna amadi achoba thaudang lawduna lakli khul asi kannaba hotnabada
tumba chaba khangdana hotnaribani pumnama asi tungonaraga MLA bu karisu leitaba mawongda haiba asi khulmari haibadi sagolmang yumnam patlo khewa company amadi wakhongna yaba ngamloi numit mangani fawbangi manungda sengdoktrabadi khulmari asina BVS asibo boycott tawragani haiki खोई ओनेबा MLA बु यामना करिसु लेतबा मओंगदा हाइबा BBS हाइबा संचालसिना बोयकॉट तौनी हाइबदो अखोई खुंजामरी सगोलमा केवा कंपनी युमनाम पालो वाकोंग हाइबा खुंजामरी सिना कोई सुnya याबा ngamjaroi मिनिट मंगानी फावबगी मनुंगदा हाइबा BBS की कन्वेनर नोंथोमम बोबी हाइबा सिना सेंदोकपिराउ मिनिट मंगानी की फावबगी मनुंगदा करिगुमा सेंदोकपिरक्तबा तारगदी हाइबा संचालसे हाइबा कोई खुंजामरी सिदा boycott tawjaragani haiba wafamdu thamjari Bisnupur District Headquarter dagi kilometer 8 rom chatlaga leiba Ningthaukhong Ward number 6 Leipung Bazar dagi yamnaha oiriba Marchis Moyang Thimna akoi bagi khal kaihandana thamnaba pandamda u amata yauduna wai amadi West paper dagi maitan charcoal semna environment kannaba hona hori Marchis Moyang Thimga Image TV News ka unaduna karamba wakhal dagi charcoal asi semningba forkibno hamba u hangi pakum pirduna mahakna hai u wa kokthokpana akoi bagi khalda kahalakliba nungju nungsagi amadi aing asagi khalda honglakliba amadi loktak park ki imaisu nongmonomogi sum kangsilakliba sidagi kharada oirabasu akoibagi khal asi kanba ngamnabagi wakhalonda u yanthatuna maitan sembagi mahutta wai amadi West paper dagi charcoal sembagi khongthang asi pakhalakpani haiki karamba matamdagi charcoal semba hawrakhibagi amadi charcoal kayam yonba ngamkhrabagi hangbada mahakna hai Mamang chahi lisingani kulhumdagi September thadagi semba hawrakhibani September thadagina December fawbada chorakna lupa lising kuntha taruki charcoal yonba ngamkhre nongmada charcoal kg 10 kon puthokpadi ngami adubu financial problem leiba amadi manpower watpana yamna puthokpadi ngamdri charcoal piu haibagi demandi yamna lei piba ngamdabata ngairi haiki ahanba hawbada ngairi banina mahak amadi mahaki manaw nupa guptaga thabak asi tawminari Ebar thambadi ngamdri Kereleka gi locality singna maitan leiba adum lai kg amada lupa yankhai da yoli aduga maitan bek amada lupa chatu yankhai da yoli makha na khwairamban ima kaithelda chak thongliba hotel tawriba ima singdasu maitan pina hotnari mahaki maitan puthokpagi thaba asi hena chakhotnaba kanna hotnari hainasu Image TV gi onaba atuda paudam lakhi maitan semada changba masak singdi wai West paper amadi atani Marchis Moyang Them Ningthaukhong Mangol Ngambi College da chemistry honors da lisingani tani thoida graduate loiki mahak haujik Ningthaukhong public school da science graduate teacher oina thabak tawri chahi 10 rom ojagi profession da leidam matung charcoal sembagi thabak asi hawrakhibani haukiba chahi lisingani kuni thoida Rajasthan da National Institute of Agriculture Marketing da tha anigi course tambasu loiki hairi Marchis Moyang Them na makhata na hai akobagi khal ngakna thamnaba hotnaminasi eco friendly oiba maitan asi miyamna su leibiu Manipur asi semilongi fibamda yam sathina sole madamadna deforestation tawbagi mahutta kamaina environment kangadagi haiba wakhalon thambaga lona semilongi fibam hena fagatnaba hotnaminasi haiki akobagi khal kaihandana thamnaba hotnabada Marchis Moyang Them gumba mioi kaya thorapu mathau tari udagi sada udagi maitan saga do bisarpudi waidagi saba yagadra haiba khundang sida aina research tawjarapane aina public ta haijaning badi akoigi akoibagi khal ngang thambada mayamna support tobiu amasung hairiba eco friendly oina puthokjariba maitan si puthropa matamda mayam su support tobirau amasung akoibagi khal singhana thambada mayam punna jangaga mateng pangminasi amasung aina puthokjariba maitan si financial oina su yamna lek oi aduna yamna mass oina puthokpa ngamde aduna mayamna su nungsibduna adum contribution adum support tobiro Manipur ima kanglaipak Maitai leipakna Maitai punsi Manipur kansi apunba kholau lauminasi apunba napangani haiba kholau walunina changshiliba campaign ngasi Hayangoi thong bazar da chathakre mpham-dugi meya paibi ima singa Manipur ima ga punna khusam naraga sinkhiba campaign atuda Manipur ima gi convener S Kulla amadi meya paibi singi maikidagi ofam kaya so fongdok naki
Japan capital Tokyo gi Haneda airport ta passenger tongba Japan Airlines aircraft amaga Coast Guard aircraft amaga thomjinakre Coast Guard aircraft adugi crew member taruki manungda manga sire amana sathina sokle hairi public broadcaster da NHK na utpa live footage da aircraft adugi thongnaudagi mairi toklaki Japan Airlines ki mioi amana haikibada aircraft adu Hokkaido gi Shintos airport tagi parakhibani passenger chamri tonakibani passenger amasung crew members sing punamak asoy angam yaude Coast Guard aircraft aduga Japan Airlines plane aduga Tokyo gi Haneda airport ki runway da thomjinaki Coast Guard aircraft ta tonglakpa crew taruki manungda manga sire captain aduna sathina soki ngasigi thaudok adu lisingamaga samapan marifu manga da thokiba thaudok adugi matungda thokpa worst aviation accident ni hari Tokyo dagi Osaka tamna pairakhiba jumbo jet ama central gunma region da crash tawduna madu tongnakhiba passenger chawnga kun amasung crew pumnamak sikhibani Anoba panel law da yauriba provision hit and run haiba sigi mayukta India sinba tungna truck driver singna ngarang dagi hauraduna numit humni gi protest athaba haukre lambi thingba yauna truck driver singna gari paikidre amadi sitting in protest leibak sinba thungna chathari new criminal law codes ki provision hit and run accident haibasi bukana yaningdaba fongdokli truck singna changsiliba gari paidabagi thawongda thawgi awaba lakani haibadagi yamnaba miyamna petrol amasung diesel pump singda kiuda lepna ki hairi truck driver singna karigidama protest toribano haina hangnabasu yarokli British era Indian penal code ki mahot Bharatiya Nyay Samhitana handaktagi government na mahot sinkibani Arobida Moreo Pau Amuhana Morida Kuki militant singna attack torokpatagi sokna rims amasung janimsta like nariba asok pasingi fibam Chief Minister N Birena chatuna yangsinkre Ngarang lilong da thokiba thaudok adu kanglup anigi marakta thokiba thaudok nate miyamna social media da lana pau sandok pidanaba maike kya dagi fongdok narakli Y amasung West paper na maital semduna environment kananaba ningthau khongdagi Marxist moyang themna honna hauri Lunena Japan da passenger puba aircraft amaga Coast Guard aircraft amaga thomjinabada manga sire Ngasigidi image PAODAM pizaba matang asita lo shinjari meeting tabiri basing amka na kurumjari